MSA ga Arambai Tenggolga anirak suba oina sana konungdu wari sanakre. Arambai gi firep hongba leitri. Kangla gi akoibada security ngak senkre. Ministry of Home Affairs ki team amaga Arambai Tenggolgi luching purel korungan ba khumman na luching ba unit commander sing yaw team amana sana konungdu unaduna housing Manipur da thokli birang asigi matangda anirak suba oina ngasi wari sanakre. Arambai Tenggolgi firep hongba leite. Khongfam amata handok loi haibu wafam korongan ba khumana Ministry of Home Affairs ki kangbu aduda fongdokre. Ngasi upung tara rom tabadagi hauraga namidung ba matung fawba sana konungda Ministry of Home Affairs ki team Manipur lenga kim hut sing madi Arambai Tenggolga wari sanaki. Ngasi wari sanaba aduda MP lesemba sana jawba Arambai Tenggolgi luchingba korongan ba khuman Manipur ki Chief Secretary Bill Joshi Naga Festoki interlocutor oriba Retired Special Director AK Misra na luchingba team aduda SIB New Delhi ki Joint Director Mandip Singha Tuli amsung SIB Imphal ki Joint Director Rajesh Kumble na saruk yaki. Ngasigi wari sanaki baduda irang ngasigi mari lenena kari wari sanaki bagi haibagi chap chabadi housing fabagi oina khangba ngamdri. Amaromda Arambai Tenggol na hayeng kanglada Minister MLA yauna mifam pangthok na syllabus siga mari lenena kangla gi changpham gi gate sing amadi akoi bada akan ba security gi section thorang lokhat khrei. Kangla manungda Arambai Tenggol gi mihut sing khulai pairaga changhan danaba security gi section thorang atu lokhat pani hairi. Eastern Gate mayam gi kangla manungda City Police ki Inspector M Rosan luchingba nupi police yauna security personnel sing thamnana ba thorang tokhrei. Kangla gi Southern Gate ta CRPF ki kalam yauna commando team ani amati atei state force kaya yauna ngak sen gaduri. Western Gate ta MPS officer CS Adani mauna luchingduna Assam Rifles ki kalam ama yauna commando amadi atei police personnel singna ngak sen ba lokhat khrei. Kangla gi Northern Gate ta MPS officer Sharma Devina luchingba CRPF yauna police officer singamati state force ki apunba kangbu amana ngak sen gadori. Kangla gi Eastern Gate ki nongpok thongda ani suba MR gi CO Victoria yengkhomna luchingba police force amana ngak sen gadori. Iramasigi mari leinana ngasi Impal West District ki SP na office order ama thokhrei.